Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Bharat yauna malemgi lebak kharada nauna sandoragliba COVID-19 JN.1 variant asigi yenglaga rajyagi haksel bibakna jaksel thorang lokhatle. Dharmagi luchingbasing amadi atay tongan-tongan balupsingbu drugki mayokta punna sangsin minanaba Pradhan Mantri na apil tauri amasung. Pradhan Mantri Kausal Vikas Yojana gi makada sarkar na Miyoi koti ama lak nipu hena hojik phawada training pikre. Bharat yauna malemgi lebak kharada nauna sandorakliba COVID-19 JN.1 variant asigi yenglaga Manipur Sarkar gi Haksel Bibhag na Jaksel Thorang kaya lokhatkre. Rajya gi Haksel Bibhag ki Director Dr. K.H. Sasikumar Mangang na hairi Dr. Nurse amadi Technician yauna Medical gi kangbu ama airport ta mathau tawna balairi Gobina Sogalaba Lebak sing amadi atopa lebak sing dagi lakpa passenger singbu screening tawbagi thabak chatharagani amaromda rajya sida COVID ki test tawbagi thabak leptana chathaba haure haraduna Dr. Sasikumar na hai test tawba sida positive oiba thengnarabadi genome sequencing ki damakta mapalam da thagani masida natana oxygen concentrator sing adumak sem saduna leiri aduga COVID ki helpline number sing athubada hingat halagani hainasu Dr. Sasikumar na hairi Manipur Sarkar na athuba matamda Special Emergency Assembly kaugduna Manipur da thokliba wathok asigi warushin poraknaba Thoubal amasung Kakching jila gi apunba lup takdal na thadorakpa cherolama hairi cherolasina makata na hai numit chani kunthra nipani surab irang asigi matangda Rashtrapati yauna Pradhan Mantri Griha Mantri Ngaksel Mantri amadi Manipur Sarkar da takdal gi maikaidi irang asi loishinaba memorandum kaya pisin khibasu laikre makata na Manipur Sarkar na wari ma lauraga Kendra Sarkar da thaduna athuba matamda santi poraknaba honabiyu Bisnupur jila gi INA headquarter dagi Imphal kumbi lambi dagi Ibudau Marjing Temple phawba ayuk pung manga dagi nimidang pung mapal phawba curfew laigani Thoubal jila da Samram Football Club na sinduna Samram Playground da chathariba anishuba KMB Samram Top Trophy lisingani kulumdoi kunmari da Youth FC Kakching na Gangster Samram bu Panjel anishno da thoikre DLC Hairok FC amadi Langatel FC Panjel amata chanaba ngamdana draw eki SFC Lamjau na FC Panjel anida aduga Sangai Yumpham FC na angatha CHMSUO bu Panjel Mariamada thoikre Security Force na Rajya sigi tongan-tongan mamapam da dharmagi luchingba sing amasung lanai lupsinga unaduna Rajya sigi tangdulay taba porang na bakhanakre Bisnupur jila gi Sendrada Christmas ka mari lanyana ex-servicemen singa Security Force ka unaduna makoy gi awanungai singi matang da khanakre amasung makoy gi sakhut thaurangi damak mateng pangani hairi Teknopal jila gi Chongjang da Security Force na lemna layang bagi kem ama pangthokre kem adu da miyoi chama yangkhai rom da lemna hidak langtak yenthokki Tabiriba Pawasi Akaswani Imphal dagini Pradhan Mantri Narendra Modi na dharmagi luchingba sing amadi atay tongan-tongan ba organization singbu drugki mayokta puna sangsin minanaba taksilli ngarang Nai Delhi da pangthokiba Birwal Divas thauramda wa ngangladuna Sri Modi na hai miyam puna honaduna drug marupangna muthatnaba aikhoi chatminaba tangai fade mangna hai sabka prayas asi nahasingi oina yamna maruoiba paujel amani haksang phana thamba asina khwaidigi maruoiba thaudang amani khalaga honagadabani Pradhan Mantri na hai Bharat ke ningtham lanpham matamda naha kaya layamde adubu haujikti nahana khulingba laibak ama oire mangna hai lakadauba chahi kun manga asida naha singi oina anauba madi achauba khudong jaba kaya ama porok lagani Kendra gi Ngaksel Mantri Rajnath Singh na hairi laloditi ki jahaz chem Pluto musung Sai Baba attack tawrakiba mara laiba singi mathakta athuba matamda wayal chathaduna dandi fangalagani Wafuma singarang Navy gi khwaidigi nauba steel missile destroyer INS Imphal Mumbai da mathau tawnaba Bharat Navy da sinabagi thawramda fongdokhibani magna hai sarkar na MV chem Pluto amasung atai jahaz singda attack tawrakpabu lumna lawi Bharat Navy na sexual thawrang oina jahaz sing yengsinbagi akanba thabak lokhatkre Mangna hai lebaga sina sel thum amasung strategic power hengalakpa asida kalakpa amasung nusidaba miyosing laitabasu natte Pradhan Mantri Kausal Vikas Yojana PMKVY gi makada sarkar na miyoi koti ama lak nifu hena hojik phawada training pikre
योजना असि हेक हौदोरकपा 2015 हौजिक फावबदा मियोय कयादा ट्रेनिंग पिदुना कानबा फंगले स्किल डेवलपमेंट अमसुंग एंटरप्रेन्योरशिप मंत्रालयना हाय PMKVY asina leibaga sigi naha singbu atenba matamda khudong jaba kaya fanganabagi pandam thamduna haudokhibani mantraloina makhata na hai India skill lisingani kulumdoi kunmari sangdamnana ba thauram sinduna malemgi thakda leibaga sigi naha singi haithoi chingthoi ba adu uthokpa ngamlagani mantraloina hai PM Bishwakarma Yojana gi makhada naha koti ani lakh 13 hena training phangduna masa masa gi tungi lambi semjaba ngamankhre thaurang asigi manung chana drone robotics electric vehicles artificial intelligence and machine learning amasung 5G technologies yauri leibaga asigi micham miyamda ayingasa nongchingi phibam gi matangda hena mamutana khanganaba sarkarna athuba matamda panchayat ki thakta nongchingi pau pinaba mafam sing hangdoklanglagani Art Sciences Mantri Kiran Rijejuna Nai Delhi da India Meteorological Department gi sahi chama yankai churokpaga mari lenana logo gi maikum hangdokladuna hai Met Department na leibaga sigi lauriba thodang asi lakliba matam khara asida phibam lusilokpa yana leire masigi damak panchayat ki thakta nongchingi phibam miyam da khanganaba center sing hangnaba thorang tawbani AID fix na lamjing duna aranba pau kaya sandokpa hengalakliba asigi matangda Social media platform pariba singna IT rules ningthina ngaknaba kendra sarkarna khangali Electronics and Information Technology Mantraloina hai IT rule gi rule 3 clause 1 clause B na yadaba content sing social media da pariba myoising na yengadabani hiramasiga mari leinana kendra gi mapal thoram rajya mantri Rajiv Chandra Shekhar na luchingduna Digital India Dialogue ki matangda khanane nabagi mifam ama pangthokladuna matungda advisory ama thokre Advisory aduda hairiba rulesing asina yadaba thabak thoram sathabasing Indian Penal Code amadi IT Act 2002 gi makhada chairak phanganba yai haibana chingba yauri ngasi phongba pauche singi maroiba pausingi namak haujik Waikhom Chitradhani leire Chitradhani Thagachari Suni Naharol gi thodangda COVID ki anoba variant JN.1 Manipur da thengnaba leite check-in thorangsu chapchana lokhatli haiba Health Director Dr. Sasikumar gi wafam ani shuba headline tawri Imphal Free Press ta Security Force na bunker amadi lal gi tawramba kom sing thugai khre haina ahanba lamai da fongli Pokna famda Christian Dharma da on kravasing SD list gi longthokadabani haina Delhi da protest tawnuba thorang tawri haiba pawasi ani shuba headline tawri Sanga Express English Edition da Churachandpur Jilla dagi miyoi manga lupa koti tara rom gi drug konana Assam Police na fare haiba paw ahan balamai da fongli People's Chronicle da Tamenglong Jilla gi New Renta Village pu ecotourism site ama oina sarkar na semgat naba khunja sing na apamba fauri haiba paw ahan balamai da fongli Sana leba ki anchor kalam da wakhal choiraba kaya lambi da ningtham thagi Chaitheng khang bada yengsin binaba leitre haina fongli pauchi asida longmi singi yaifana ba thadarak % fam miyam da khangan gadabani haiba kokomi gi wafam su headline tawri Manipur News ta irang na mayum makai mai thadokhraba sing lupa lak amamam piragani haiba asiga loinana medical equipment mai thakibada chenaba sing lem na tharoi haiba Mukhyamantri gi wafam na banner headline tawri Sanga Express Manipur Edition da center ga ulfa ga December 18 da peace deal sign tawnagadawri haina ahan balamai da fongli HL Express ta Loktak project ki matang da khana nainanaba mifam pangthokre NCPC chahi 15 sangdoknaba honarak liba silep hanaba warep lawkre haiba paw ahan balamai da fongli Huyelan pauda tangkhul saraga lakibi kuki nupi ama arambai tengol na kanduna police sinakhiba gi paw ahan headline tawri pauchi asida Myanmar lanmi ga lal holup ahunga gi marakta yanaba purakhidre haiba paw masu fongli Manipur Mail da weather forecasting the varat na choba thodang lawraga ni haina ahan balamai da fongli Suni Thagajari Chitradhani aroibada maroiba paw amok Bharat yauna malemgi leba kharada nauna sandoragliba COVID-19 JN.1 variant asigi yenglaga raijigi haksel bibana check-in thorang lokhatle dharmagi luchingba sing amadi atei tongan ba lupsingbu drug ki mayokta puna sangsin minanaba Pradhan Mantri na appeal tawri amasung Pradhan Mantri Kausal Vikas Yojana gi makada sarkarna miyoi koti ama lakh nifu hen hauzik phawada training pikre pauloi jare